Mapan suba special crime update. Tabiribi singamadi meeting tabiribi singbo taramlokjari. Leipak amada thokpa tamthiba attack. Aduga mamang tusu thokidriba. Tabada miyam ponomuna yamna angakpu oiba yaba amadi khangjaningai oiba wafam ama khang. Yes, pezer pokhaiba. Pezer karino. Matau karamna pezer pokharibano. Pokhariba sigi marumda kanana sinkibano. Khangbasu tabasu yawbirongani. Adubu khangdaba amadi tadaba sing. 90.0 Wahong Radio amadi Diamondtv. Tonga tonga platform nipan da sandok chariba sing asida miyam da puning loksing oinenabagi da mukta lanthuk jaba thoramni. Pezer pokhaiba haiba sida attack tawduna mi hatkiba dunati. Amukta thokidreba thodok asina malem da yamna kiningai oiba wafamdi. Aikhoina pairiba mobile sing asida asigumagi moong asi torokadra. Tawba yabagi oithokpa kona tholokadra. Karigumba aikhoina seasonariba mobile se amukta da yeknabana attack toroktuna pokhaireglabadi kari oigani. Hoi masi oibadi yadi hai. Adubu kanana khangani. Pezer da pokhairapagi wari asini ngasigi special crime update mapan suba asigi maruiba wafamdi tabiraga dom soidarmaki angakwa fawigani. Yes, Israel gi secret agency Mossad na Pezer lising mangarom bomgi machak hapchinduna landabada mioi tarani pan sikre amadi mioi lising ohungi mathakta asok wapan yaukre yamdrabada mioi changagi mathakta mit phawba kaiki malemda amukta thokidraba mongda ahanbe attack oina Israel gi secret agency ama oriba Mossad na communication device ama oriba Pezer lising mangaromda bomgi machak hapchinduna Lebanon amadi Syria da pokhailakpadagi Madugi thaudok ududa angang ani yauna punna mioi tarani pan sikre mioi lising ohungi mathakta asok apan yauki changmarongi mathakta mit sohonki amadi mioi chanigi mathakta aruba phibamda asok apan yahonkhre laibak phabadigi tanja aduda Pezer sing adu charge tawdunu leiba masadagi lapna thamkiba natraga hariba Pezer asi bag amada haptuna thamkiba masana bathroom da lekiba natraga gari manungda thamlamba asiguma thaudok asida paihowdaba singdi khudong thiba si thohodre Pezer haibasi kari Pezer haibasi India da so 90s gi matamda haibadi India da mobile phone season adringai da sumna tangi message ta pau phawna ba yaba aduguma device ama khang yamna sengna haibadi Pezer asida message gi matengna pau phawna ga doriban Pezer gi khwaidi gi kanaba amadi Pezer da mahaki location putopa yadi samna haibada walkie talkie season abada walkie talkie season irba midu kadai waide leibagi haibasi location khangba ngamti kari gi damukta Hezbollah gi timna Pezer season rakhiba Pezer season abagi asengma maram kharadi mobile phone da Hezbollah gi tim makoina lalong kya maram chathaba attack kya maram makoina chathaba matamda mobile phone gi matengna yeknaba na makoi gi location khangaga drone attack natraga bomb gi attack natraga makoi bu phaba punba khudong thiba thodok kya maram mobile gi duma thoi ngasi maksu crime kya da police na mobile location dagi irai laina solve to bungam da case kya maram irai laina taw masimangna Hezbollah gi timna tonga makoi gi aronba paw natraga makoi gi aronba thabak chathaba matamda mobile phone seasonabana karigumba spy sing na khangkhrabadi makoi gi lalong punama khangkiduna thabak kaya marum fail oibe yaw Pezer seasonarabadi Pezer seasonari bakaktangna paw phawnaba amadi attack kaya marum sathabada yamna achouba khudong chaba oikhi masigi matungde Hezbollah na makoi gi leiriba lanmi makoi gi aronba mi pumna makta mobile phone losinduna thamo mobile phone upu amada thamko natraga thugaiko leipak manungda phumjilaga thamko aronba thabaki damaktadi mobile phone season adaba haiba wafam ama tawtharaki adubu masigi manungda makoi karamna paw phawnagani hairappa matamda 90s gi matamda season nakiba aduguma Pezer gi matang asida makoi khanaba hoki adubu Pezer asi Taiwan gi company amada makoina pamliba masing adu singnaki chaliba sahi sigi 2024 February thada hariba polam sing asi singnaki hari masigi matungda tha ohum leiraga Pezer sing asi Hezbollah gi khutta yaurakhi masigi matungda amo tawdok asi thokhrama matungda Taiwan gi company da makoina haina khrabasu hariba polam asi makoina saba nate Hungary ne sabani haibo wafam ama mo hairagi Hungary ga sabu erabasu Taiwan gi company ga Hungary ga tied up tawraga saba duguma posan hojik su Pezer si Europe ki mafam kya da adu tonga leba kya da su mak seasonary adu makoi punumakti karigi damukta pokhairiba sigi tongan maram ama mo thorakli NYT gi report ki matung inadi chahi si hawrokpa matamda Hezbollah gi group na Gold Apollo haiba company amada Pezer listing mangarom leinaba order toki Madugi manung da Pezer kharadi Iran amadi Syria da yoki order tawkiba Pezer sing adu bomgi machak gram manga Mossad na hapchinduna Pezer singi court ki matengna masing yamlaba Pezer sing adu pokhai henkibani haibasi battery hapam gi sarukta bomgi machak oiba gram manga mafam aduda chip amaga loinana hapki hai loinana makoina pokhai ni banumit aduda chip adu programming tawraga battery adu sagal halaga bomgi machak aduga amukta to pokhai henbani hai adubu Israel gi maikai degidi hawjuk phawbagi oina Pezer pokhaibagi thodok asigi matangda wafam amata phongdorokpa leitre Pezer pokhaibagi thodok aduda Hezbollah gi militant ni pansu sikhi
ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯞꯇꯦꯝꯕꯔ 18 ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 7 ꯇꯥꯕꯗ ꯍꯦꯖꯕꯣꯂꯥꯒꯤ ꯆꯤꯞ ꯍꯁꯟ ꯅꯁꯔꯂꯥꯍꯅ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏ ꯑꯦꯇꯦꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯖꯕꯣꯂꯥ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯏꯖꯔꯦꯜꯗꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯚꯤꯛꯇꯤꯝ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯖꯔꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯀꯦꯟ 10 ꯔꯣꯝ ꯈꯣꯡꯂꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯦꯖꯔ ꯑꯗꯨ ꯃꯊꯪ ꯄꯣꯛꯈꯥꯏꯔꯛꯈꯤꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯦꯡꯂꯒ ꯖꯔꯃꯅꯤ ꯑꯃꯗꯤ ꯐ꯭ꯔꯥꯟꯁ ꯏꯔꯥꯟ ꯏꯖꯔꯦꯜ ꯑꯃꯗꯤ ꯂꯦꯕꯥꯅꯟꯒꯤ ꯐ꯭ꯂꯥꯏꯠꯁꯤꯡ ꯀꯦꯟꯁꯦꯜ ꯐꯥꯎꯕ ꯇꯧ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤ ꯃꯣꯁꯥꯗꯅ ꯁꯤꯔꯤꯌꯥ ꯑꯃꯗꯤ ꯂꯦꯕꯥꯅꯟꯗ ꯄꯦꯖꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕꯗ ꯃꯤꯑꯣꯏ 19 ꯁꯤꯈꯤꯕ ꯃꯤꯑꯣꯏ 3,000ꯒꯤ ꯃꯊꯛꯇ ꯁꯣꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯏꯋꯥꯟꯒꯤ ꯀꯝꯄꯦꯅꯤ ꯒꯣꯜ ꯑꯦꯄꯣꯂꯣꯒꯤ ꯐꯥꯎꯟꯗꯔ ꯍꯥꯁꯨ ꯆꯤꯡꯀꯨꯋꯥꯡꯅ ꯍꯥꯏꯈꯤꯕꯗ ꯂꯦꯕꯥꯅꯟꯗ ꯄꯣꯛꯈꯥꯏꯈꯤꯕ ꯄꯦꯖꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯁꯥꯕ ꯅꯠꯇꯦ ꯗꯤꯚꯥꯏꯁꯁꯤꯡ ꯑꯗꯨ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯌꯨꯔꯣꯞꯀꯤ ꯀꯝꯄꯦꯅꯤ ꯑꯃꯅ ꯁꯥꯕ ꯄꯦꯖꯔꯅꯤ ꯌꯨꯔꯣꯞꯀꯤ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯒꯣꯜ ꯑꯦꯄꯣꯂꯣꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯄꯦꯖꯔ ꯁꯥꯅꯅꯕ ꯀꯣꯟꯇ꯭ꯔꯦꯛ ꯇꯧꯅꯈꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨꯔꯣꯞꯀꯤ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯄꯦꯖꯔꯁꯤꯡ ꯑꯗꯨ मालेमगी कैथेंद योनबा होखिबन अदुबु ताइवान की गोल एपोलो की फाउंडर हांगसु चिंगकुआंगना यूरोप की कंपनी अदुगी ममिंग दी प्रेस कॉन्फ्रेंस अदुदा पनखिदे इजराइल की सेक्रेट एजेंसी मोसाना सथब एटेक नि हाइने लौनरिबा पेजर पोखाइबगी थौदोक अदु हेजबोला की एमपी अली ओमर कौबा मियोय अमगी मचानुपासु लैखिद्रे हाइरि मसी खक्त नतना सीरिया अमदी लेबाननदा मोसाना सथरकेबा पेजर एटेक अदुदा सुपनतगी चही 9 खक्त ngairibi फातिमा अब्दुल्ला कौबी नुपी मचा महक यावना अंगांग अनि सिखरे एटेक अदु ईरान की एम्बेसडर मोस्ताबा अमानीसु महक पेजर पारिबा अदु खोंगलकपदगी थांगतुना करी करंबा मेसेज लाकपनो हाइनि येंगबदा पेजर अदु पोखाइरकपदगी ममित अनिमक काइखी थौदोक अदुदा ममित नामदी उबा ngamdre हाइरि एटेक अदुदा पुन मी 3,000 सोलुपना मरम ओइरगा इराक गवर्नमेंटना मेडिकल टीम अमदी हिदाक लंगथक क्या यावरबा प्लेन अमा थारकतुना मतेंग पांग सोहौख्रे हाइरि मोसाना पेजर सिंग अदुदा पोखाइबा याबा मसाकसिंग हापचिनबा अमदी स्कैन तौबा मतमदा खंगबा वाबा लोइनना करिगुंबा अमत उबा ngamde सो हाइरि न्यूज़ एजेंसी अमगी रिपोर्ट मतुंग इना पेजर सिंग अदुदा पोखाइबा मसाकसिंग इजराइल की मोसाना हापखिबदु खंगलक्कद्रा हाइबगी पाखलक्पदगी पेजर सिंग अदु पोखाइलक्पो ओइरंबा याय हाइबा थाजनरी पेजर सीजन अदुना पोखाइनबगी थौदोक असि हंदक्की असिना अहानमनि हाइना फोंदोरक्ले पेजर हारिबा डिवाइस असि मेसेज थाबा याबा अमदी रिसीव तौबदा सिजनबा वायरलेस की डिवाइस अमनि डिवाइस असिदा मेसेज इननबा कीपैड अमदी स्क्रीन मचा अमा यावि डिवाइस असि हेजबोला अमदी टेररिस्ट ग्रुप ना नमनो सिजनरिबा असि अचौबा मरम अमा हारिगदी पेजर थानरिबा मेसेज सिंग अदु हैकर सिंग ना उबा ngamde हैक तौगे हाइरबसु पेजर की रेंज मनाक नकना लेबा मथौ ताइ अदुबु पेजर थारिबा मेसेज सिंग पाक हेक यामना लाइना पेजर दगी हेक तौबा पाक ngamde मोसाद की खुजिन थौरांदगी पेजर सिंग पोखाइरक्तुना मी सिखिबा अमदी मी कया अमन असोपन नंखिबदु लमन खुंबो ओइना हेजबोला की इजराइल दा ड्रोन सिजनदुना लंदाबा होखिबगी पाउसु लाक्ली इजराइल की माइकेदगिसु एटेक अदुदा चपचाबा पखुम पिरदुना हेजबोला की लेरिबा मफमसिंगदा बोम टॉप कया कापसिलक्तुना लांदारखरे हाइरि मखा तारकपदा पेजर की मतुंगदा वाकी टोकी अमु पोखाइरक्पदगी अहुम सिखरे सीरिया अमदी लेबाननदा इजराइल की सेक्रेट एजेंसी मोसादना पेजर 3,000 पोखाइहंदुना मियोय 10 पालोम हाटख्रब मतुंगदा लेबाननदा वाकी टोकी अमु पोखाइलक्पदगी मियोय अहुम सिखरे हाइरि मियोय चामरोमना चावना सोपन नंखरे हाइरि पावसी मतुंगिना लेबाननदा पोखाइकिबा वाकी टोकी सिंग अदु पेजर अदुगा पुन्ना लेमिनबनि हाइरि लेबाननदा वाकी टोकी पोखाइबगी थौदोक अदु कार अमदी युम्मै कया चाकपा अमांग अता कया सुथोकी हेजबोलाना पेजर खक सिजनबदा नतना मखोय मसेगी मरक्ता पाव फावदो पोजिन तौबदा वाकी टोकी सुमरा कायना सिजने मथंग मनाव नाइना सीरिया अमदी लेबाननदा पेजर अमदी वाकी टोकी सिंग पोखाइरकपदगी मिसी मिना यावबगा लोइनना चावना असो ओपन यावरकपदगी लेबाक सिंग असिदा पेजर अमदी वाकी टोकी सिजनबदा मियामना अकीबा फाउनरे हौजिक लेबाक असिदा सोलार सिस्टम सिजनबा फावबदा पोखाइबा यावरे हाइरि मसिना करी ओइगदोरिबनो हाइबा मियाम चममनारे फिबा मसिदा मिचम कया तुमफम साफम खंगदना अदुमक लेरि अदोरबदी वाकी टोकी सोलार सिस्टम पेजर हौजिकसु मखाताना खुदोंग थिनिंगाई ओरिब्रा तसेना मबोंगी मचाक यावखिब्रा करिगिदमक्ता अमुक्तदा पुन्ना पोखाइखिबनो वाफमसी खननिंगाई ओरि हॉलीवुड की फिल्म कयादा अमदी साइंस फिक्शन सिंगदा ओइबा यारोइदौबा थाजदबा थौदोक कया थोकी अदुबु ngasiमा असुमना पेजरदा अमुक्तदा पेजर 3,000 पोखाइहंदुना मिसी मिना थोहनबा अंगकपा थौदोक अमा मियामना ओइरकले असुमना ngarang पेजर मयाम अमा पोखाइबा अदुना ngasina waki toki amu pokhaibagi wafam amu thorokpa sida lebananda chamamnaba amadi khoirang khoisaunabana pik thale device singa sigi manungda explosive khajik haplaga thajilaknabra haibana chingnari masana sel tingna leijaraga siba yaba bom pairaga chatpagi phibam asina
Israelbu maru phukna mutkani haina wasaktuna pothapam khanghandana thamlakpa militantsing hojik angakpa phangna wakhal waba amadi device punamakta chingnaba pokpagi phibamda lakli masini Iran gi proxy force Hezbollah asi pau phaunabada wana thoklaba chaikhairaba chamamnarba militant group amasu oiri Lebanon gi health minister Firas Ariana press conference amada phongdoropagi mathungina Pibam Tina Sokpa Mioi Chani, Loinana Mioi, Lissing Aniga Chatri Yankairomsu, Asok Opanang Kihari. Makoi Ayamana Makuta Amadi Mamaida Amadi Mabukta, Mapaida, Shokibangata. Message Lak Beginning Lak with the Paikaluba, Maduna, Mamaigi Saruk the Sokpa, Masagi Frikau the Hapadagi, Kwang the Sokpa, Amadi Kuna Pairu with the Kutta Pokairapana, Sokpa Yamoi. Mobile phone Pairabadi, Israeli force na Irai Lina, Lepam Kondokun attack Torokani Haibagidama, militant Singna. Thainigi pezer sing asi pau phongna nerbagidamak paikibani asumna Israeli agency singna yamna sophisticated oiba technology sizinaduna matam amukta da pezer sing asigi battery sagat alaga pokhai halakibani hairi pezer sing du deliver tawdringe the explosive hapchenbo oiramgani haina expert singna di thajenari AR924 pezer sing asi battery shu amuk charge tawkiba aduna numit marfu mangani chatli hairi Masi tongan ba wireless network ta chalaiba yaba maramna emergency da yamna kanai amadi prithibigi gi mafam kayada amadi hospital singda su paksana hojik adumak seasonary adubu tongan ba prithibigi gi mafam kayada seasonary ba pola masina pokhai khidraga akhanna mafam asida pokhai khiba kari maramgino aikoina pariba mobile sing asida karigumba punna amukta da sumna pokhai rakpa yabagi khudong thiba oithokpa yaba leibra akhang ai singnadi leite hari adubu oirakli ba phibam sina adongi wakhanda Kari Phobi Bage. Mathangda mo tarasuba crime update puduna laksaki. Chahi ama makhai hena crime update leptuno leirori. Hadubu miyamna haibirakpadagi puning loksing oinenabagidama thoromasi sandokjabani. Tabiribasing mideng tabiribasing James Hairujamna amukhana khurumjari. Sanale pak imale pak kanglei pana yaifare.